Mayam Krumzari, Adam English Impact News ni Impact News ki MANUNG HUTNA da Wahengbam Lalpal na Mayam Butan Mosari ngasi MANUNG da kanang topic maming si cracks in BJP koi wahang question mark aduga MLA SUSINDRO'S warning heavily. Hi, we topic che akoina lokot maram si ngara mo hatare BJP gi ruling MLA hatare MLA ahungi makai degi including Manipur Legislative Assembly Speaker yaung hatare hoju paliba government asida koi pen da bagi wahum kya thorok pa hatare maroina koi Kurai Assembly constituency MLA L SUSINDRO gi makai degi thamlak pasi hoju paliba government sida yauna pen da bagi wahum mamlai aduga hariba government sina makhatana miyamgi hul khang na thabak tawdaw taragadi mark BJP degi to pagi step over lor pi hai habagi domba warning hai gatra adugumba section 1 ma thamlak pa tare aduga loinana assembly speaker oriba setebadagi makedegi su hoji government si makhada hoji lairu Manipur gi situation have that situation si koi gi awang semai degi hena lan bangam taba Valley de Lariba, Morin majority community with Sing Aduga, Makaram, the Naxing and quite the Hemogam de Happy Wapam, Supundro Pipe, Masi, an over statement, Amadi, Log de Massimiam, the Congra Wapam, Nedubo, Kui Marina legislature sing Mertagi Habitat, legislature sing Merta, as you Wapam of Tory Embassy, Karimarungi no have the Miam, Hungisi, Karimarungi, the Wontono, BJP Marta, Kui faction, BJP Marta, Kui internal crisis, a Malay Bra happens as a Wang Black Paduga, Masi Amromda, Hosita Nahuna, Kui BJP government. Mokoi young seminary MLA sing mechanic question to see Temal Labra, a Trago Matam Zari Brahab Kosam Torpaduga, Masita Sina, La Kodruba Matangi, State Assembly election sing Maryland, BJP Gihusi records, Miang Makadi Fazadi have a potom Sulavina, Makoisi, BJP, the Makata, the Muklayga, Bolepataga, the Miangi response, Miangi support, Pamangam Loidra having sing Nabule with the BJP Lady Bagamin, Sida, Makoi Makadi, Yanning the Piano, Fondo Libra have a question cat Torpatare, Aduga Marum, the sing na publicly genuine concern amo oiraga masagi interest hadu olga miyamgi dang ta khalaga pirak padung statement oigadura habasi makai kya dai hangbo hangamo oigatara aduna masi matang sida topics loku sabini ngasi topics da kanan nainen gi dang Impact News ki studio da national library si agi yet thang thang library oza Dr. Noni Arambam, Associate Professor Political Science Department DM University ni oza Noni ham tarong ani so panelist election bill oza Elangbam Johnson politician oza Johnson tarong and last but not least yet a thong library was a Rinku Khumukcham editor Imphal Times ni was a Rinku Khumukcham yana mo question say was a Noni last was a Noni koi ruling party marak have ruling MLA marak koi public ta miyamang da thok na jiksi government si criticize tor pa government si da pen da phongdrok pa marina MLA SUSINDRO gi makai dagi government si da miyam gi interest khangna thabuk torok ti abagi pen da wahum lak pa mamang da pala government ka comparison torok pa ado PR matung da orkiba government si hojikti miyam gi expectation gi wang ma da expectation du level du yong thabuk torok tabduna lairu government si da miyam gi thajab si handarak pani ga wahum lak pa ado asiguma posi adum continuously makatana chatharaga lairaba miyam gi hol khangna thabuk torok toroi da oitagadi BJP dagi ai to su tokni ga habagi adum ba warip lawani ga habagi wafam mo phongdorok pa masi kyam significant way masi kamai bi oza thank you Impact TV ngasi gi hiram si am sing hading ngasi ngarang numinini gumpasi dai khoina marwena ruling government gi maike dalai ba MLA ahung gumpana masagi government sida kitang yaning da bamong da wanga pasitai Masi amorom dadi nahang na haibiri duni election laiba 2027 gi angan badla kadrup election si gamari lenana aduga Manipur 2023 May dagi laiba irang asida hojiki government asina miyam ba sokthare ba mari si reflection ni haizage atopa amadana nahang na hangbiri ba crack within the BJP haiba gi wahang dulak pamadamda crack haida bida aina khanbada khogi BJP gi handaki term si dia yamba camp amadi camp ani thokpagi mong si madum uba fangi particularly minister khanbagi matang da minister oining ba mi mayam tholakhiba duga makoi gi camping tawnar pasi ui aduna at least high but train sing du yengloga di camping amadi tawnei haibasimadi akoina high pi if not crack atopa mana aikoi incumbent MLA ama government da yawba MLA ama natragana minister ama Natragan speaker ama makoi sing asina government gi matang da kari haibe yati haibasi rules kharlai marwani anti defection gi rules si 10 schedule yauri basi yenguragadi akhoi marwani section 2 clause 1a da marwani yaubasi
incumbent government amagi MLA asina natragana minister amana government asigi policy singzi atamnana singna bayadi amasu criticize to bayadi haibasi su yawi aduga masi khoina party gi mayokta even wangang basi phawbada masi su anti defection law na di encourage tawdi government adugi same government same party dugi member na same government criticize to basu encourage tawdi aduga same party dugi mayokta wangang basu encourage tawdi madu anti defection gi law da khare restrict to provision le okay aduna karigumba kanawma speaker amana yamna activism da thaza boyragadi maun explanation call thabi ai maramdi aigi party du da aina chai ba haibasi people du na una pirakba mandate tu ga contradiction thoi haibani aina vote kari base miyamna vote thadari base either independent aboina thadabi ba ma natran xyz party amada yawbagi thadaba ma hek vote ka raga ina independent karen atopo du yakshin basi ati okay hek vote karaga natanga pham pairing da aina igi laingak tu chation basu yadi karigino haidi miyam aduna di vote thada matamda naha ase sigi party sigi mini na khoina paradi phani na thare ini hariba adugi thajabadu mahan ba yadabana mana public office pair matabsida mahana government adugi magi same party gi policy decision the criticized obama challenge to sigi options anti defection law gi matungina discourage tawi oza aduna ozana anti defection law gi si waham palakanda ina puching bomla isi manipur da juji shodamak speaker gi tribunal da juji final khoi judgment pinabagi reserve tawraga MLA manga khoi JDU da karaga BJP da songsulubagi case lairi masigi judgment reserve ti tawkhraga hoji paw da pi drive tare aduna manipur da di siguma posi anobu oidabagi pot am di oi aduna anti defection law bo ero atraga adum leiriba constitution piriba kanglon myam si khoi legislature singna leader singsina follow tawdaba indabagi mami si mai tatna tabra ba question masidi akhoina akhoi gi speaker si the guardian of the house ni hairiba naha ki wahang dugi paukhumdi MLA singna piba ngamoi hairiba thodang sing asidi lam dugi mafam dugi puribe speaker sigi mai aina se activism haise speaker duna piriba norm singdi mana implement tawge hargadi mai makuti yam chawna power lay because he is the guardian of the house or she is the guardian of the house marabadu speakers in actions in lawruk tabataragadi masi is a delay toba justice ki route si am tapthaba masi dum thoi masi mamang ai matam dasu manipur am thokre aduga speaker na yam hen activism tawrubadagi manipur gi speaker ma akhoi delhi dagi lenga ki laaga court na taro phar pugi be wari shu dum lai adana akhoi manipur gi hauki ba chai khara sidati speaker gi activism ji khara tappa amasung masi paikhalak tabagi mami si su khara makhai de khoi lai ki bra na khali mai ke amrom da haujiki haibiri wahang sida laksi haragadi ngasai incumbent MLA or ruling party gi member amana government asida mana yaning da bataragadi ain gi matungina mana tawba ba lambi si amakak lei maru oina madude ma government si resign tawba amasung party du resign tawba adulone MLA de resign tawti natabida leina post leina open the public ta thoga same government gi matang da critical oiba position ma lorok pasidi anti defection law da masigi provisions discourage tobani na maroina section 21A zida liyauri basida khone yengagadi madugi liabilities dum khadi lai zononi hosgi anti defection law gi jina wafam ma oikhraga thamaga ngatang akhona yengba yabsi kari gi damukta akhoi ruling MLA maraktagi laidu government sida kai gi damukta criticize story no kari gi pen do phongtori no hamduni masi tasingna power sharing to boda phangtabagira atraga tasingna public ki genuine concern dura atraga mawang da panjaki election lakbagi udum khudung chaw aina khanbada akhoi same page ta lari ahan bada election lakbagi warming up to ni akhoi uri base aduga election pre election summer sol thaisin sigi gymnastic mayam tonar kadoni huzik se maramdi chahi 3.5 years da miyam amusung incumbent gi lainari ba mari si yam sengna yam phaba oi tabani na haitare maramdi yam chawba issues miyam resolve to ngamdana basic free movement basic fundamental rights sing sibawda ensure tawdre and perhaps this is for the first time at least in the country masi globally phawba in khambada yam top experience amani masi thengna ki trip experience amani han lobe maramaduna na ki wahang du ki pawku makhoi state PC hairabadi of course 2027 gi election gi summer solton UBI ani shubadai nga sa haije ki ba already pawkum pijakre BJP or incumbent gi manung da camp lay haibasi madi haiba wangang sing sinamami tai it's not a united house in tapsiki okay thaga sir zononi mathang si ai oza zo lak son khoi BJP maraktagi adum unite obagi unite oidabagi mami sidi adum anobo oidi masi handagi dum mami khas taraga lei khoi
leadership ki matang du oiro tongan tongan kem tong na bi pot ma dum lei ha wa hum du ne du tasing na crack to ba to da du na wa question am oiraga aduna topics is thamjari bani si tasing na haju like MLA ahungi ma khadi gi maroina khoi MLA SUSINDRO na thamli ba warning ha gadra asu wa khum sinu mo raga BJP mung da mot manada ba kharam khidi lei re ha sim de dum tak bo hom hom oinen tawi adubu tasing ozano ni thambiri ba election naksilak pa ba tare aduna masigi public ki concern do yenga kudong sawa phangna na bagi adum ba lor pe state ba mali ha wo hom leire tasing na public ki concern do khangaga election ni kudong sawa long na bagi dam ta sigum state on lo pu ta ga di nahan na ngaling ma tum digi lo bu ya da bra sigum wa phum si phong to pu ya da bra ha question nam su rest of ka do mali mi amna kamai tham ni ngam impact ki bio na ma pu kunjari ngarangi khoi MLA Sachindra Yaimegi statement thoidokna yam kan ngang na thok te haita adum hanegi rhetorical moigi position do ne dum low way di mamang da haidi BJP gi party se day one gi haidi ikon kon ba second term BJP gi second term hol ku matam de gi di adum prevalent way haita ziki moigi internal riff amalai hai basidi yam exposed to poda mane second term 2022 dagi yes okay kari no haida rage di hauji go river speaker Khemchan se mana chief minister sorry chief minister Khemchan se ma kamai to gi my statement chung khoi along yeng che hai bala flashback 2023 da ma kai hai ge ai koi ju si sarkar se Sheikh Mailan be da sarkar ne saw ge kana saw ino against the mamasa gi same establishment to the mamasana adu ba comment am piri ne adu mana pigi ba comment to ga ngarang Sachindra na piri comment to ga almost in line ne ani si gi difference thoido na uden khalle maram di matam du da tight chi against the kaino ne BJP ni ko hojik lai si Manipur da adna political tight chi against the BJP lai bani na so je na baki wakan da su khar len mane ba aduna aikoi na squarely some of to we are ma khakta da kari gi no hai ta ra ga di kari gi no hai ta ra ga di multiple factors oi dore multiple di high we are 2-3 factors one da number 1 da kai no ha da power sharing si ma number first kai no ne indicator ne hai di haziki paliba government siki magi kaino da makhoi si mogi ngasai gi power sharing gi ambit manung da haziki ngangi ba mi si di madu gi wang da leiba hai bi singarang gi statement de no tai aduna moi khara haibani na cabinet minister adagi BJP da su magi naknaba group khara dum moi har bu su yai ko sim ujaba da nak na chatmina ba Khemchan ga chatmina ba punmina ba dum toina ui haitar mayam karama second point da number 2 kaino hai matam da another factor amana housing se kaino next 2027 da election se laktor bani na Manipur gi oiba general political tide se against the government against the BJP against the party lai haba masi su khanga da bune ba aduga general public opinion se against the government mayok te lei hai basi su khoi khangam ba return ba yain khalle ko aduna anidu moi anidu na pelak ta ba adagi moi se ngasai gi power sharing du da moi da ba the information ga kai ga thodo na lei da ba adagi moi gi participation gi rule si limit to rak ko aduna factor do dum da oi ba yai aduna adu aina hygienic budi sidai sida thoido na ngang ningai oi de man di BJP gi oina di internal rip se they want to get evident oi gramne power sharing is a major issue mo oi ne lo ta gadi if possibly cabinet expansion tawduna hariba koi gi criticize story ba kangu sisu koi gi power sharing phangu ta gadi domok tumine lebi wa hum oina ubra kamai ui ta tha manga taruki minister oi budiri yam chokman wa oi rani okay aji pe matam su lei train lawi any wisdom do lei re haire gadi moi da the expansion gi scope to the lei train loi pura muthat khra hai tare poining ma misu leram do man ren khalle ko oji gi timing si di aduga semning haina semba ngambagi mathawna su leite ba aduna khoi ngasai
maybe popular government ama install to reka ha se koi di paid oina dum hire si maram di kaim da masa gi independently masana decision lobo ngam gidrabani adagi di magi koi gi makhada leiriba law and of the subject order haiba subject sisu totally magi out of hand chat kharabani aduna sigumba government sida koi pena da ba haisidi party manung da dum masana quite natural ni aduga adugi madugi portu mapan tholakpani na khallibuko aduga lakadoba matam da su athuba ta haitare ko adum thongna rakini maramdi yam limited kainom the power sharing chi hojik central government thammi bane ba na taseng badi best bedi club resign to thogo ko center ta samaina khoi si phagi pharang do sum thambi ba sida khoi to birano si oda di no to ro kai na haidu ko na buin ai di lem jagadan khale maramdi phagi pharang do na cabinet ama mongga targa deputy cm mongga targa kedegi home minister amaga targa minister amaga targa thamba hai base noina ba khoi constitutional norms ai tare ko general practice ma hai tare ko procedure to pura kanto kanda pura phagi pharang do na thammi se sidai je wang ta ngang man na te si government chi ko okay those are mark thona sida khoi gi MLA SUSINDRO'S wafum sida ngarang phu wafum sida yamna khoi gi yam concern oi wafum di oi khoi gi article 371 c gi motang su palli masida khoi gi lei si khoi gi hill district ta ching area da lei posi masi either lokthok ba mana tra entire state sida including valley yauna thamba ma mathok tai masina article 371 c gi reference article 371 c gi reference si akoina fazana paaba matam da di article 371 si di ching gi karigum thabak ama tawba matam da hill area committee da consult tawsi haibin haba madu gi periodical report ama ching gi development gi matang da through governor union government langkhatlo haibin haba adu ai 371 sina manipur se divide to haiba du di taseng da langinin maram di 371 c haiba sidi only partial reference government ki action na maching da torpa matam da hill area da madu kitang khana biu haiba ne ba but adu dasu amuksu lairi ba ko haiba di tongan tongan ba koi state ki lo su lai jeri da MLA LR su lairi da na ko MLA LR sisu ching da chatna de hana dum ritawai bosi taseng badi ek si fajana patare ge di manipur have entire territory chana ga da ek ne ba subject to masagi survey to area da chache han haina bane aduna ching da kari gi survey to gi da no haiba du gi question na amani aduna MLA LR se future da ching punamakta tam ching tam punam do chatna roi habi gi guarantee pi ba ngamo kanam ta no ngamo madu di political will lu gi makha pole hai tare ko aduna adu ai du da ai khoi gi aduna thodong issue oi ngai leite manipur divide to issue su oi ngai de non issue ni ngarang gi du di ko ai di 371 c gi relevancy ako 371 c da ai koi na manipur gi matang da mokhoina da koina hapling badi karino hai matam da ai di manipur gi akoi manipur se akoi taseng na koina si matang da article 371 c da amendment ma tawse amending provision ma koi hapsin se dana 2015 da organin khale united committee manipur na manipur dramatic union da koi people's convention na ma koi shin madu da koi na khan base karino hai matam da 371 c ga article 3 ga constitution ga ani si ga kadai da no mai koi si relate taw na han che na hai gi bane maram di karigino hai ba matam da manipur gi reference entire constitution di 371 c khakne ba kaimi aude ba adu di 371 c da ekoi na han article 3 c kai gumba manipur da invoke tawni hai tare ga di assembly gi state assembly gi aya ba yaudani yaroi hai ba provision hapse na ware ta gi bane adu ngasi khanari ba andarga masi gi wafam se koi already 10 years before na koi UCM na manipur miyam ko ga manipur gi leisure resource na am si taro koi khanara ware bum low ga okay aduna aduna different political course ma la karni ko aduga hausi oriba political situation si de survival instinct ni ngarang gi do political survival is important oi ruling class lai riba MLA singri ko maram di praja gi ngasai haije gi bodo anti akoi gi establishment tight man political wave on hausi la isi ko sidai sida akoi thingmang ngam godo busnatte manipur se hausi almost akoi gi de facto existential akoi gi of akoi gi division of kanosi leirabani
aduna Manipur de facto akoi separate administration later bra na koi wahang ang hangi se sigi pakum piba ngam deba si government se de hoji article 355 se Manipur de labor later bra pakum piba ngam manate haba ado ching de kind of tongam deba adu taragadi mamangai da Sri Biren one matamda ata gana tu halopri matamda irang he urupaga ching administration di law and order di sadana pai gre hide adu ne haba adu ga magi physical koi ne parameter koi ne yengta ragasu Article 355 lebanon natro security advisor to CM Rarisa Kuldeep Larisa du ginatro aduna ne haba aduna koi na ngasai koi haije bado kadai da noma pura height to rakanda Manipur miyam si khangan da bida center na kayum sanarban khalai ne ba aduna koi ultimately koi na hairi bado Kashmir ki model lo Manipur do replicate to budi mang do bong bigano akoi da haisi adu da ne haba ko okay aduna miyam sina sidai koi ngasi pakhanna reiba wakanna reiba khana reiba se Manipur da karigumba ma tawgidra haiba gi ne haba ko adu tawgidra haiba du tangkhai ma di objective to fulfill to ba haiba gi wahang sine ba maram de koi sengmai chat pe yadre nagana kuki changba yadre akoi ji pura watertight compartment lai re aduna policy paralysis oiba policy akoi gi bankrupt oiba chatagabu sum pangsan ta chatagabu kamai to duna restoration of peace and normalcy laktu adu su head amana sum chief minister no chalaga amagi oiba makhong masa pandana honor pagi thabuk ti ubuna tangible state ti ubuna te habako aduna chumna sloganeering tawrakanda chumna madugi kaino ma koi gi sum praja da sum thamai raga thamakanda makhong palaga kamai to duna koi gi tangible state kar low sige kari kana involvement pi sige kana no stakeholder oidoi kaina sarkar sin ngasi phau khanba su leite ba aduna sarkar sidi matam loigren khalma sarkar ni center na pamisu adugi position duni aduna housing lairi political status quo se 2027 gi election baw de ahom amatta lai samna ho lai okay thagasi ai mathang si osa regular userin ko hojiki MLA ruling MLA gi laiba criticism laiba statement si hojiki BJP mai khadigi BJP gi leader obi worker obi the public obi hojiki public ka reaction lai hojik thoklai ba BJP gi khoi gi legislator kangu de gi dissenting voice have tare moi gi government uitar ga su moi masa de gi pen de pot pa ma tholok pani aduga masi tholok pasi su maruina election kitang asilak pa aduga hojik te su mayam haina bi khir ba election sida khoi gi public ki keno si public ki support si natragana public support phangadra natraga issues in maram oiraga overshadow tawgidana makoi gi moini yauzari ba political party si yaning da bana maram oiraga moi gi winning of election gi chances se nemakadra kaina khalak padagi keno dagi yauriba political party si dagi hongdokpana pharabra haibagi wakhalon khara adum leibasu adum yauromgadra haibagi speculation ni masi yawe habdi yare okay amarom dana leiriba BJP gi pot sida manungda moisi tengang tainai tanai manungda punna mukta moigi leiriba legislator singse punna mukta chatte haibasi akhoi gi haubudagi hongna moina 21 MLA karaba matamda 2017 gi karaba matamda akhoi gi moina namdana haiba tare namdana budi nate adum kanoge constitution da kitang controversy oiba mong amada governor na invite tawrubudo adugi potu dagi horakanda khara sumla akanda adai dagi hongna kano se differences of opinion kano public opinion me ama form tawgreba adagiri sumlakpada kanogi BJP gi government maraksida chief minister gi kano si munagani adagi akhoi namu oini manamu oini ade plus matam da akhoi gi cabinet minister sing si tangkai oinani haibagi port pho adum leigi haitar aja matam da single largest party oidar bau da lengak CM ki BJP gi sungsan ba government ma adu matung da ani sub term da BJP si yamna absolute majority phangdana miyamna yam yaba government ama oina udana mapung phaba government oiki adu hojik leiriba condition si da di hojik si matam du da gi hongna adu makhui marakta koi leadership gi matang da bo ora amagi matang da bo roi mot manada ba unite oida mami khar taraga lai hab taraga so still ngasi su thori si kamai ui hojik BJP gi status sai batare lakho election da boiro pm si kyam lu lai kam any political party da ya majority oina absolute majority oina ga vote kakhlak taragadi internal differences
ko among the legislators soidana leini ado political party dugi marakta su magi office bearers ingi marakta yanadaba magi ego crisis na singba dum masi dum political party kudi makta dum thokpa pot am khakni ada manipur da laiba pot sina kamai tawge have matamda hojik manipur da thoiba chahi ahum gi crisis siga mariam leinarakpa haibadi se mamangi election da yam keno mo ina yam simple example ma pizage mamangi election da aisi keno tawi huji huji election si kar MLA magi haitare minister oirba amakaki matam dugi minister oiba amakaki MP election torom dai matam da dudai duda kamai tawge da minister si BJP gi keno ne minister ni magi wakar akan bo wakar ho mari thengai ba thengnawa matam sida moina hairisi akoi BJP gi kenoni akoi gi MLA akoi gi minister sigi da makta hardcore worker ni to budabu handaki manipur gi phibam manipur gi chaiba mai sida atopa candidate akoi na preference biba mana yadaba candidate to akoi chalani haibagi adugumba pot ama pirakheba okay this is the mentality of the public ni sigi mentality se leiriba tongan tomat kendra sing de su leiriba magi MLA sing minister sing leidana ko suppose elected representative sing sina moi wakan de soidana langani almost everyone is BJP except for the 5 leiriba congress ki MLA si manga sinatana atei di loina BJP gi keno ngaktani na huji lai either alliance oigera moiga NDA da samina bo oigera adu ngaktani na moida huji leiriba pot sida phibam sida leiriba miyam sina BJP da kari wakan khali haise soidana ama khalangani na khalleba aduna hujik lai si manipur gi BJP si da crack ama leirabra haibe am chawa pot ama lai si kamai to ge hanadi crack lei haise khoi khudimang na khange 2017 gi chief minister hana oramba Sri N Biren Singh si amuk oirakani oina khandaba matam du da khangna drigai matam du da yamna khoigi mayam si aina chief minister oidoi aina chief minister oidoi ni haibagi competition leigidaba nate matam du da fortunately have tare khoisu aisu makhoigi Delhi da kawe have matam du da aisu chatpa yawjaru haitar chatpa yawru basida moi hum kawe sida Sri Biren Singh kawe Sri Biswajit kawe Sri Khemchan kawi moi hummak chatlaga manipur gi bhavan sida leraga just 15 minutes kumba home minister unaraga tholaga nongalaga sitaram akhoi gi nirmala sitaraman na laga sidai sida chief minister N Biren Singh na oire na lauthoi dune aduna hamba tawdringai sida yam laga adudagi di dissenting voice legadabadu center gi magi parent body sina control torga moigi selection gi process to moigi oiba rajniti gi pot orombai madu yade habenati ya kari democratic norm da khara kai da leiraga su madu che da di amta kairomoi maduna yade habus leite adum leihiba matam sidagi hauna sections of MLA mayam se dissenting oidana akoina madu kadai dagi khange matam da irang se haudringai gi marakta Irang si 2023 gi May 3 gi haudringai gi mamangda some of the MLAs BJP MLAs who were taking yamna important portfolio paramba minister oina su thabak toramba khara moi mari BJP dagi thoga against the BJP pot kanna ngangakhi haidi yam kanna hekta ngangakhrajane hojiki khoi gi ozaro mina takpi kiba akhoi kanogi anti defection law da adagi adugi yenguragadi moi mari su matam du da disqualify toromba dum yabazani hai adugi pot da palagadi adubu India da leiriba natraga Manipur da leiriba either anti defection law isunu adagi election gi petition ma leiri si tha taruk to loiselu haribani never happen ko adagi swaida akhoi gi kanogi election petition amada kyam kuina changi ase huji election loidoro bani haubudai tharakibdo ngarang nahanda Sri Karam Sam gi election petition loigibda ngaire manangami ngambasu ko aduna sahi mari changabani na yam sang na changakpagi pot leibani na adai da any kind of law any kind of defection masigi semi pot me amse kanne apply to we ya dabagi pot sing se kamaina delay tawni ase speaker ki tribunal da tholakpa matam da speaker ki pot sina delay tawra leigi gyanam ta da na khoi keno tawbungam da bagi pot su mayam ama leba
aduna sidai sida BJP da crack lai ra bra haibagi hamada BJP da crack lai bisi mapan thokte maramdi makhoi de yam kiram bai ai atop maram sing dagi mapan thore lo de ro mapan thokle ena lo da bai bisi ngangai hamada akhoi na BJP gi MLA sing kem tawi na haiba matam da kem tawdi na la sing doi ni akhoi kem tawi leite BJP gi MLA da kem tawi se sumchat chat na de maside ko center de gi keno moina toroga tanaraga silakadabani haibagi pot amada karigumba makhal amatagi kem tawde se adum kem tawi khang tawde na hairibene ko singdu ibene ba adubu hujikti kem tawi haibadi nate yaningde heba poti mi kanam phongdom de except that 4 MLAs ko akogi irang si hawdrigi mamang de legi MLA mari BJP gi mari du khakta natana atai di loina mak support tawra loi la ko ado handakti kamai tawge heba matamda itha thajadna ngarang Sri Susindrona mana phungdor iba wafam si ma BJP sida BJP da nate BJP gi leadership sida penda ba khara leire haibaduma yam chawna mi ma tare BJP gi leadership sida penda ba khara leire haibaduna takpadi BJP gi leadership se if continues ma masa se BJP da gi tol phok ya ba gi indication ama pire ine ba chamana ba pot ama khakta hena maru ri badi Kanosigi assembly ki BJP dagi karakpa mana speaker oiraga leiba sine aba maru orise speaker himself as a BJP orakanda hujiki lengak sibu karino da matamamada Sri Khemchana akhoi Johnson na haibi kiba sinna giba pot sigi mama tamdu masu kenoni minister ni lairiba keno sisengmai baulan bangam da government sibu kari government no haiba da viral lori duni chamana ba londa amakakta Manipur gi speaker na more bahu sat ngam da ba kaina akhoi sina rei ba pot se sina ai khar pendre haiba gi indication amadi utle haiba ko aduna either moi gi marakta leadership ki competition oribra moi masen gi marakta oribra natragana phongna BJP manung da ngangnarak pa haiba simakta da kaina kaiba da encourage to ba se MLA me ama ngang bangam da ba pen do me ama ako yeng se ba MLA ni phuga manga sigi manung da hoi kuntra ga tare mutani pulak ga NDA ge habne na hajeri se moi gi keno sing sigi NPF ka di yauradi moi keno toromani ni phu manga sin oramane ba adugi marak sidai sida yaning da ba me ama yawbasi BJP gi oina di moina makhon thu matam da moi gi mathak ta kari action lorokani haibagi pot ama apprehension che adum leiraga lakpa kano political party am khangna kaigino da akoina khange BJP is one of the most disciplined party or is most stringent action yamla lokhat leba by means season rakanda haidi means to atop orambe ma amoi khangnare karigum to khitaragadi adu tawi ko idi nongdi me am legre ko aduga tok trakandana aduga atopa party de yoramba moida panayamna case leba me am moida sanga gadi idi su kaisu loina kokpagi pot me am leidana ko adu mam factor me am duna marum orakanda madai da makhoigi silencing of their voices orambe ba adugu kenogi haina ba malei election the second tab se simuk nuai tabale parikha da second tab di nuai ba adagi ate the second tab me am nuai ba election haibasi the second tab sigi kana da basi kyam kan da ge ma third fourth five cha mane ba awna election si da di ka da bi ya de haibagi pot ama leibani na hujik leiri ba pot si dai sida Manipur gi hujik leiri ba issue Manipur gi losin mangam dana mi mi ama leiraga leiri ba mi mi am gi sentiment da yuraga leiri ba adagi mayam sina makoi da adagi kendra ma da leiri ba mi sing si pulap magi ngaktani oini haibasu pesana loi leibangam bagi pot sunate is a moina para tawraga tawai wani election hai sida magi strategy yamna le adu leibasi da magi compact oiba pot khara du phangna wana da compact tu natta da one by one competition ga khoi gi election se tawnarak taragadi madai da di pesana ga khoi gi leiba khotpagi pot se loi fail ore kadori ni na ozari ko aroi boina election ni MLA Susindro gi magi wafam se warning hai ga tra criticism hai ga da yiba ga me chit pdc masi kyam luna lobi ai line lobi aba dum misam sam se men ubra kamai thamidi BJP da crack leire habsigi yamna khoi gi ifong ba keno amakhak ne indication amakhak okay thaga chiri ozorin ko maroina BJP gi manakta yam chauna khoi gi crack leiba haga drai amata ga hajauge hujiki pochida amasu tabiyo ba hujiki da Sri former chief minister N Biren Singh ga hujik leiriba chief minister siga former minister dugi matungda irang thokpadagi ma resign tawgre aduga hujik leiriba siga ani dugi
ꯀꯩꯅꯣꯁꯦ ꯃꯕꯥꯅꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯕꯥꯅꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯕꯥꯅꯤꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯁꯟꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯕ꯭ꯔꯥ ꯎꯗꯦꯀꯣ ꯃꯔꯛ ꯑꯃꯨꯛꯈꯛ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯄꯣꯠ ꯎꯏ ꯃꯕꯥꯅꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯕꯥꯅꯤꯒꯤ ꯔꯤꯂꯦꯁꯟꯁꯤ ꯂꯩꯕꯥꯛ ꯑꯃ BJPꯒꯤ ꯒꯣꯃꯦꯟꯅꯤ BJPꯒꯤ ꯐꯣꯔ ꯃꯤꯅꯤꯁꯇꯔꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯀꯥꯟꯗ ꯂꯩꯔꯤꯕ BJPꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤꯅ ꯁꯨꯡꯀꯥꯏ ꯀꯥꯏꯗꯅ ꯌꯥꯝꯅ ꯐꯤꯕꯝ ꯑꯃꯗ ꯑꯐꯕ ꯑꯀꯟꯕ ꯔꯨꯇꯦꯠ ꯑꯃ ꯑꯣꯏꯅ ꯆꯠꯂꯦꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯣꯏꯒꯤ ꯔꯤꯂꯦꯁꯟꯗꯨꯁꯨ ꯑꯩꯈꯣꯏꯗ ꯔꯤꯐ꯭ꯂꯦꯛ ꯇꯧꯔꯛꯄ ꯑꯃ ꯆꯪꯉꯦꯕ Okay. ꯊꯥꯒꯠꯆꯔꯤ ꯔꯤꯡꯀꯨ ꯃꯔꯨꯑꯣꯏꯅ BJPꯒꯤ ꯃꯔꯛꯇ ꯂꯦꯖꯤꯁꯂꯦꯆꯔ ꯃꯈꯣꯏꯒꯤ MLAꯁꯤꯡꯒꯤ ꯃꯔꯛꯇ ꯌꯨꯅꯥꯏꯠ ꯑꯣꯏꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤ ꯑꯆꯧꯕ ꯏꯟꯗꯤꯀꯦꯁꯟ ꯑꯃꯗꯤ MLA SUSINDRO'ꯁꯅ ꯐꯣꯡꯗꯣꯛꯏꯕ ꯋꯥꯐꯝꯁꯤꯅ ꯑꯗꯨꯃꯛ ꯇꯥꯛꯄ ꯋꯥꯐꯝ ꯑꯃ ꯑꯣꯏ ꯍꯥꯏꯕꯅꯤꯕꯨ ꯃꯁꯤ ꯇꯁꯦꯡꯅ ꯑꯁꯤꯒꯨꯝꯕ ꯈꯦꯠꯅꯕ ꯃꯣꯠꯀꯤ ꯈꯦꯠꯅꯕ ꯌꯥꯅꯗꯕ ꯑꯃ ꯂꯥꯛꯏꯁꯤ ꯇꯁꯦꯡꯅ ꯄꯥꯋꯔ ꯁꯦꯌꯔꯤꯡ ꯄꯥꯝꯕꯒꯤ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯇꯁꯦꯡꯅ ꯄꯕ꯭ꯂꯤꯛꯀꯤ ꯖꯦꯅ꯭ꯌꯨꯟ ꯀꯟꯁꯔꯟꯗꯨ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯅꯅꯕ ꯑꯗꯨꯒꯨꯝꯕ ꯂꯧꯕ ꯁ꯭ꯇꯦꯞ ꯑꯃ ꯑꯣꯏꯒꯗꯣꯏꯔꯥ ꯍꯥꯏꯕ ꯋꯥꯐꯝꯗꯨꯃꯗꯤ ꯑꯗꯨꯃꯛ ꯊꯣꯛꯄ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯇ ꯌꯥꯝ ꯊꯨꯍꯟꯖꯔꯛꯀꯦ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯄꯨ ꯃꯤꯠꯌꯦꯡ ꯇꯥꯗꯣꯏꯕ